ꯑꯅꯥꯀꯣꯟꯗꯥ ꯊꯥꯖꯤꯜꯂꯛꯀꯦꯔꯥ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯨ ꯈꯪꯕꯤꯌꯨ ꯂꯥꯟꯁꯦ ꯁꯨꯛꯂꯣꯏ ꯂꯣꯏꯔꯣꯏ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯃꯌꯥꯝ ꯂꯥꯟꯁꯦ ꯁꯨꯛꯂꯣꯏ ꯂꯣꯏꯔꯣꯏ ꯂꯥꯟ ꯁꯨꯛꯂꯣꯏ ꯂꯣꯏꯔꯣꯏ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯨ ꯈꯪꯕꯤꯌꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯐꯝ ꯄꯥꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯚꯣꯠ ꯄꯤꯔꯒ ꯊꯥꯒꯠꯈꯤꯕ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯇꯪ ꯁꯤꯌꯔ ꯇꯧꯖꯒꯦ ꯃꯁꯤ ꯍꯥꯟꯅꯗꯩꯁꯨ ꯑꯩ ꯍꯥꯏꯖꯔꯒ ꯂꯥꯛꯄꯅꯤ ꯁꯦꯟꯇꯔꯗꯒꯤ ꯑꯅꯥꯀꯣꯟꯗꯥ ꯊꯥꯖꯤꯜꯂꯛꯀꯦꯔꯥ ꯀꯣꯕ꯭ꯔꯥ ꯊꯥꯖꯤꯜꯂꯛꯀꯦꯔꯥ ꯃꯁꯤ ꯁꯨꯡꯐ ꯐꯕ ꯉꯝꯃꯣꯏ ꯁꯨꯡꯍꯟ ꯍꯟꯊꯕ ꯉꯝꯃꯣꯏꯀꯣ ꯄꯥꯕꯨꯡ ꯈꯦꯝꯆꯥꯟ ꯑꯩ ꯁꯨꯝ ꯅꯆꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯃꯇꯪ ꯐꯣꯡꯗꯣꯛꯆꯒꯦ ꯃꯁꯤ ꯐꯕ ꯉꯝꯃꯣꯏ ꯍꯣꯏ ꯄꯥꯕꯨꯡ ꯈꯣꯏꯅ ꯁꯦꯟꯇꯔꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯣꯏꯅ ꯃꯑꯣꯡ ꯃꯥꯜꯍꯜꯂꯒ ꯌꯥꯅꯤ ꯈꯣꯠꯀꯅꯦꯅ ꯇꯧꯔꯒ ꯑꯗꯨ ꯊꯥꯖꯤꯜꯂꯛꯀꯦ ꯑꯗꯥ ꯊꯥꯖꯤꯜꯂꯛꯀꯦ ꯍꯥꯏꯔꯒ ꯅꯦꯝꯊꯕ ꯉꯝꯒꯅꯤ ꯀꯥꯏꯅ ꯈꯜꯍꯜꯂꯛꯑꯒ ꯇꯧꯕ ꯊꯥꯖꯕꯗꯨꯅ ꯇꯧꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯅꯆꯥꯒꯤ ꯋꯥꯈꯜꯗ ꯃꯁꯤ ꯁꯨꯡꯐ ꯐꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯍꯣꯏ ꯐꯕ ꯉꯝꯅꯕ ꯄꯣꯠꯇꯨꯁꯨ ꯑꯩ ꯀꯣꯟꯅ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯁꯖꯦꯁꯟ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯁꯖꯦꯁꯟ ꯈꯔ ꯂꯣꯏꯅ ꯂꯧꯃꯤꯟꯅꯁꯤ ꯑꯗꯨ ꯑꯩꯒꯤ ꯁꯖꯦꯁꯟ ꯐꯕ ꯉꯝꯒꯗꯕ ꯁꯖꯦꯁꯟꯗꯨꯁꯨ ꯑꯩ ꯐꯣꯡꯗꯣꯛꯆꯒꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯐꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯤꯃꯗꯤ ꯄꯨꯔꯥ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯂꯩꯇ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯅꯤꯄꯨꯔꯁꯤꯗ ꯊꯣꯛꯏꯕ ꯂꯥꯟꯁꯦ ꯃꯁꯦ ꯕꯤꯖꯤꯅꯦꯁꯀꯤꯅꯤ ꯕꯤꯖꯤꯅꯦꯁꯀꯤꯗꯃꯛꯇ ꯊꯣꯛꯄ ꯂꯥꯟꯅꯤ ꯕꯤꯖꯤꯅꯦꯁꯁꯤ ꯃꯈꯜ ꯌꯥꯝ ꯌꯥꯝꯈ꯭ꯔꯦ ꯄꯣꯄꯤ ꯈꯛꯀꯤ ꯅꯠꯇꯦꯀꯣ ꯄꯣꯄꯤꯗꯤ ꯊꯨꯠ ꯂꯥꯎꯕꯅꯤ ꯀꯩꯁꯨ ꯅꯠꯇꯦ ꯃꯅꯤꯄꯨꯔꯁꯤꯗ ꯈꯨꯠꯅ ꯁꯣꯛꯇ꯭ꯔꯤꯕ ꯀꯣ ꯀꯔꯤꯁꯨ ꯍꯥꯏꯗꯤ ꯊꯦꯡꯗ꯭ꯔꯤꯕ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯑꯣꯏꯕ ꯃꯍꯧꯁꯥ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯑꯣꯏꯕ ꯄ꯭ꯔꯤꯊꯤꯕꯤ ꯃꯤꯌꯥꯝꯁꯤꯗ ꯍꯥꯏꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯁꯤꯅ ꯄꯥꯝꯕ ꯑꯗꯒꯤ ꯌꯥꯝꯅ ꯄꯩꯁꯥ ꯑꯣꯟꯊꯣꯛꯄ ꯌꯥꯕ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥꯁꯤꯕꯨ ꯍꯦꯟꯅ ꯒ꯭ꯔꯣꯠ ꯂꯩꯍꯟꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯃꯣꯏꯅ ꯄꯥꯝꯕꯅꯤ ꯄꯣꯠꯁꯤ ꯄꯥꯝꯕꯗꯒꯤ ꯊꯣꯛꯄꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯒꯤ ꯏꯃꯨꯡꯗ ꯃꯄꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯄꯨꯁꯤ ꯂꯩꯅ ꯑꯩꯒꯤ ꯄꯣꯠꯁꯤꯗꯤ ꯃꯣꯏꯒꯤ ꯑꯣꯏꯒꯦ ꯍꯥꯏꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯄꯨꯁꯦ ꯍꯥꯟꯅ ꯇꯥꯟꯊꯣꯛꯅꯕ ꯇꯦꯛꯅꯤꯛ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯟꯊꯣꯛꯅꯕ ꯇꯦꯛꯅꯤꯛ ꯉꯥꯛꯇꯅꯤ ꯇꯧꯔꯤꯁꯤꯡꯁꯦ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯈꯨꯟꯗꯥꯔꯤꯕ ꯆꯤꯡꯒꯤ ꯂꯝꯁꯤꯡꯁꯦ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯣꯏꯅ ꯏꯔꯥꯡ ꯊꯣꯛꯀꯅꯤ ꯉꯁꯤ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯇꯅ ꯐꯦꯁꯕꯨꯛꯇ ꯃꯥꯏ ꯀꯃꯦꯟ ꯑꯗꯨ ꯑꯗꯥ ꯀꯨꯀꯤꯗꯤ ꯑꯗꯨꯅꯦ ꯑꯗꯒꯤ ꯁꯔꯀꯥꯔ ꯑꯗꯨ ꯄꯦꯟꯗꯕ ꯃꯌꯥꯝ ꯂꯥꯎꯔꯤ ꯃꯌꯥꯝꯁꯦ ꯃꯁꯦ ꯃꯩꯇꯩꯅꯁꯨ ꯍꯥꯟꯅ ꯂꯥꯟꯁꯦ ꯆꯍꯤ 3 ꯃꯃꯥꯡ ꯊꯣꯛꯂꯛꯄꯒꯤ ꯑꯗꯨꯋꯥꯏꯗ ꯃꯩꯇꯩꯅ ꯉꯥꯡꯕ ꯌꯥꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯗꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯔꯤꯄꯤꯇꯦꯠ ꯑꯣꯏꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯇꯧꯈꯤꯕ ꯑꯩꯈꯣꯏꯗ ꯊꯣꯛꯈꯤꯕꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯃꯐꯝꯗꯨꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯄꯒꯤ ꯆꯞ ꯃꯥꯟꯅꯅ ꯉꯥꯡꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ ꯂꯥꯏꯅꯥ ꯍꯦꯟꯖꯤꯜꯂꯛꯀꯦꯗꯅꯤ ꯍꯧꯖꯤꯛ ꯂꯩꯗꯣꯏꯁꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯕꯤꯖꯤꯅꯦꯁꯇ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗ ꯈꯣꯡꯗꯥꯔꯤꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯣꯀꯦꯁꯟꯁꯤ ꯒꯨꯖꯔꯥꯠ ꯂꯣꯝꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯤꯁꯦ ꯌꯥꯎꯏ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯍꯣꯏꯅꯦ ꯑꯦꯅ ꯍꯧꯕ ꯉꯥꯛꯇꯅꯤꯀꯣ ꯃꯣꯏꯁꯤ ꯀꯃꯥꯏꯅ ꯍꯧꯖꯤꯛ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔꯗ ꯀꯣ ꯑꯟꯗꯃꯥꯟ ꯅꯤꯀꯣꯕꯔꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯖꯪꯒꯜ ꯂꯩꯖꯔꯤꯕ ꯅꯦꯆꯔꯦꯜꯒꯤ ꯑꯣꯏꯕ ꯄꯣꯠꯁꯤꯡꯁꯦ ꯇꯛꯈꯥꯏꯔꯒ ꯍꯧꯖꯤꯛ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯗꯤ ꯋꯥꯔꯤꯗꯗꯤ ꯆꯩꯅꯥ ꯉꯥꯛꯅꯕꯅꯤ ꯍꯥꯏꯕ ꯑꯗꯨꯕꯨ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯕ ꯄꯣꯠ ꯖꯪꯒꯜ ꯇꯛꯈꯥꯏꯔꯒ ꯑꯗꯨꯗꯒꯤ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯤ ꯂꯧꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯕ ꯌꯥꯕ ꯀꯣꯛꯁꯤꯗ ꯈꯟꯕ ꯑꯗꯒꯤ ꯗꯦꯟ ꯑꯣꯔꯤꯁꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯑꯥꯗꯤꯕꯥꯁꯤ ꯆꯤꯡꯃꯤꯁꯤꯡꯅ ꯂꯩꯖꯕ ꯃꯣꯏꯒꯤ ꯆꯤꯡ ꯅꯣꯡ ꯀꯔꯤ ꯀꯔꯥ ꯂꯩꯔꯤꯕ ꯖꯪꯒꯜ ꯃꯌꯥꯝꯗꯨꯁꯨ ꯂꯣꯏꯅ ꯃꯗꯨ ꯐꯣꯏꯗꯠꯇꯅ ꯈꯣꯛꯇꯣꯛꯇꯅ ꯇꯧꯔꯒ ꯉꯁꯥꯏ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯤ ꯂꯧꯅꯕ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯇꯥꯟꯊꯣꯛꯄ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯦꯟ ꯃꯦꯗꯤꯌꯥꯗ ꯁꯨꯡꯍꯥꯞ ꯍꯥꯞꯇꯦꯕ ꯖꯁ ꯂꯥꯏꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤ ꯆꯞ ꯃꯥꯟꯅꯩꯑꯕꯀꯣ ꯃꯣꯏꯗꯤ ꯀꯣꯟꯅ ꯂꯥꯛꯄꯅꯤ ꯃꯅꯤꯄꯨꯔꯁꯤꯗ ꯇꯧꯔꯤꯁꯦ ꯑꯗꯨꯃꯛꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤꯖꯤꯅꯦꯁꯀꯤ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ
ꯌꯦꯜꯂꯛꯀꯗꯣꯏꯁꯦ ꯃꯣꯏꯅ ꯁꯤꯗꯒꯤ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯦ ꯀꯣꯊꯣꯛꯄ ꯃꯇꯝꯗ ꯃꯁꯤꯗ ꯀꯩꯅꯣꯒꯤ ꯔꯣꯜꯁꯦ ꯑꯇꯣꯞꯄ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯔꯣꯜꯁꯤ ꯀꯩꯅꯣꯁꯨ ꯑꯩ ꯃꯇꯥꯡ ꯆꯥꯅ ꯁꯨꯝ ꯄꯟꯖꯔꯛꯀꯦꯀꯣ ꯑꯗꯨꯗ ꯃꯣꯏꯅ ꯂꯧꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯅꯔꯦꯜ ꯃꯌꯥꯝ ꯑꯗꯒꯤ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁ ꯃꯌꯥꯝꯁꯦ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯌꯦꯠꯂꯛꯀꯗꯣꯏꯁꯦ ꯃꯄꯨꯅꯅꯦꯕ ꯃꯄꯨ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯅꯣꯏꯁꯤꯅꯀꯣ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯁꯤꯡꯁꯤꯅ ꯌꯦꯠꯀꯗꯕꯁꯦ ꯃꯣꯏꯅ ꯌꯦꯠꯍꯟꯗꯅꯕ ꯀꯣꯛꯅꯦꯕ ꯁꯥꯟꯅꯔꯛꯏꯁꯦ ꯀꯩꯁꯨ ꯅꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯂꯩꯁꯦ ꯑꯩꯈꯣꯏ ꯃꯣꯔꯦ ꯆꯠ ꯌꯥꯗ꯭ꯔꯦꯅ ꯃꯩꯇꯩ ꯃꯣꯔꯦ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯖꯤꯔꯤ ꯐꯔꯛ ꯇꯥꯔꯦ ꯂꯣꯏ ꯐꯔꯛ ꯇꯥꯔꯦꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯩꯇꯩꯒꯤ ꯑꯃ ꯈꯔ ꯂꯣꯏꯁꯤꯟꯈ꯭ರೆ ꯗꯦꯟ ꯅꯥꯒꯥ ꯃꯌꯥꯝꯁꯤꯁꯨ ꯑꯃꯨꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯅꯥꯒꯥ ꯃꯌꯥꯝꯁꯦ ꯃꯥꯏ ꯃꯥꯏ ꯂꯩꯐꯝꯁꯦ ꯑꯗꯨꯝ ꯁꯨꯝ ꯇꯥꯟꯊꯣꯔꯛ ꯇꯧꯔꯒ ꯑꯩꯈꯣꯏ ꯅꯣꯏꯁꯤ ꯖꯒꯥ ꯑꯃꯗ ꯄꯨꯜꯍꯜꯂꯒ ꯍꯦꯟꯗꯣꯛꯄ ꯉꯝꯍꯟꯗꯕꯤꯗ ꯃꯣꯏꯅ ꯄꯣꯠꯁꯤ ꯂꯧꯊꯣꯛꯄ ꯌꯥꯕ ꯂꯧꯊꯣꯛꯑꯒ ꯁꯨꯡꯗꯣꯛꯄ ꯌꯥꯕ ꯁꯨꯡꯗꯣꯛꯈꯤꯗꯣꯏꯅꯦꯕꯀꯣ ꯑꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯇꯣꯞꯄ ꯔꯤꯐ꯭ꯌꯨꯖꯤ ꯀꯦꯅ ꯍꯧꯕ ꯔꯤꯐ꯭ꯌꯨꯖꯤꯁꯦ ꯃꯁꯦ ꯁꯤꯒꯤ ꯔꯣꯜꯁꯤꯅ ꯃꯣꯏꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯣꯏꯒꯤ ꯑꯣꯏꯕ ꯂꯝ ꯑꯃ ꯂꯩꯄꯣꯟꯇꯦ ꯃꯣꯏꯒꯤ ꯑꯣꯏꯕ ꯂꯝ ꯂꯩꯄꯣꯟꯇꯦ ꯃꯔꯝꯁꯤꯅ ꯉꯁꯥꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤꯀꯣ ꯃꯦꯟ ꯄꯥꯔꯠ ꯂꯧꯔꯤꯕ ꯑꯁꯣꯝꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯣꯝꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯌꯥꯝ ꯀꯣ ꯕꯤꯖꯤꯅꯦꯁꯀꯤꯗ ꯁꯞꯄꯣꯔꯠ ꯇꯧꯔꯤꯕ ꯑꯗꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯍꯥꯏꯕꯁꯦ ꯌꯥꯍꯧꯕ ꯑꯃ ꯐꯕ ꯑꯃ ꯂꯩꯕ ꯃꯣꯏ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯣꯏꯗꯤ ꯃꯁꯥꯒꯤ ꯖꯒꯥ ꯂꯩꯇꯕꯅꯤꯅ ꯃꯣꯏꯁꯦ ꯌꯨꯁ ꯇꯧꯔꯛꯄ ꯃꯣꯏꯅꯁꯨ ꯌꯨꯁ ꯇꯧꯕꯗꯣ ꯌꯥꯔꯤꯁꯤ ꯃꯣꯏ ꯖꯒꯥ ꯂꯩꯇꯕꯅꯤꯅ ꯃꯣꯏ ꯈꯔ ꯐꯪꯍꯧꯔꯗꯤ ꯌꯥꯔꯦ ꯍꯥꯏꯅ ꯑꯅꯤꯁꯤꯒꯤ ꯑꯄꯥꯝꯕꯁꯦ ꯑꯃꯁꯨ ꯄ꯭ꯂꯁ ꯑꯣꯏꯕ ꯑꯃꯁꯨ ꯄ꯭ꯂꯁ ꯑꯣꯏꯕ ꯑꯗꯨꯅ ꯏꯆꯥꯟ ꯆꯥꯟꯅꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯤ ꯑꯦꯝ ꯃꯀꯣꯛ ꯑꯣꯏꯅ ꯂꯩꯔꯤꯁꯦ ꯋꯥ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯕꯅꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯠꯅꯔꯁꯤꯅ ꯍꯦꯟꯅ ꯂꯨꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯕꯨ ꯃꯤꯔꯥꯏꯕꯤꯕ ꯑꯗꯨ ꯈꯛꯀꯤ ꯋꯥ ꯅꯠꯇꯦꯀꯣ ꯍꯧꯖꯤꯛ ꯑꯟꯗꯥꯃꯥꯟ ꯅꯤꯀꯣꯕꯔ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯟꯗꯥꯃꯥꯟ ꯅꯤꯀꯣꯕꯔ ꯍꯧꯖꯤꯛ ꯑꯗꯨꯝ ꯁꯂꯥꯛ ꯁꯥꯈ꯭ꯔꯅꯤ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯐꯅ ꯀꯩꯅꯣ ꯇꯧ ꯇꯥꯔ ꯑꯗꯨ ꯑꯗꯥ ꯍꯥꯏꯇꯥꯔꯁꯨ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯑꯗꯒꯤ ꯍꯧꯖꯤꯛ ꯑꯣꯔꯤꯁꯥꯒꯤ ꯑꯦꯛꯖꯥꯝꯄꯜꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥ ꯁꯔꯀꯥꯔꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯇ꯭ꯔꯦꯟ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄꯥꯕ꯭ꯂꯤꯛ ꯑꯣꯏꯅ ꯂꯩꯔꯝꯕ ꯑꯩꯈꯣꯏ ꯄꯥꯕ꯭ꯂꯤꯛ ꯄ꯭ꯔꯣꯄꯔꯇꯤ ꯀꯣ ꯒꯣꯔꯃꯦꯟꯒꯤ ꯄ꯭ꯔꯣꯄꯔꯇꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯇ꯭ꯔꯦꯟ ꯈꯪꯗꯦ ꯏꯌꯥꯔꯄꯣꯔꯠ ꯈꯪꯗꯦ ꯑꯗꯒꯤ LIC ꯈꯪꯗꯦ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄ꯭ꯔꯥꯏꯚꯦꯇꯥꯏꯁ ꯇꯧꯈ꯭ರೆ ꯍꯧꯖꯤꯛꯀꯣ ꯁꯦ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯔꯦꯟꯗ ꯐꯥꯎꯕ ꯃꯤ ꯀꯩꯅꯣꯒꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯃꯤꯗꯨꯒꯤ ꯃꯃꯤꯡ ꯊꯥꯒꯠꯂꯛꯑꯕꯅꯦ ꯋꯥꯔꯤ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯁꯦ ꯕꯤꯖꯤꯅꯦꯁꯇ ꯂꯣꯏꯅ ꯆꯠꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔꯁꯤꯡ ꯑꯗꯒꯤ ꯃꯣꯏꯒꯤ ꯄꯥꯔꯠꯅꯔꯗꯨꯒꯤ ꯂꯣꯟꯁꯦ ꯀꯔꯣꯔ ꯂꯤꯁꯤꯡ ꯂꯩꯔꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯀꯣꯛꯊꯣꯛꯄꯤꯔꯤꯅꯦꯕ ꯑꯗꯨꯅ ꯅꯣꯏ ꯑꯩꯈꯣꯏꯁꯤꯗꯤ ꯇꯨꯃꯤꯠ ꯀꯥꯎꯅ ꯊꯣꯛ ꯍꯥꯠꯇꯣꯛꯈꯤꯕ ꯀꯩꯅꯣ ꯇꯧꯕꯗ ꯀꯩꯁꯨ ꯃꯣꯏ ꯍꯧꯖꯤꯛ ꯊꯧꯁꯥ ꯀꯩꯁꯨ ꯈꯟꯗ꯭ꯔꯤꯁꯦ ꯑꯁꯤꯅ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯈꯤꯇꯪ ꯔꯤꯁꯥꯔꯁ ꯇꯧꯕꯤꯌꯣꯕ ꯍꯥꯏꯗꯤ ꯃꯣꯏꯅ ꯍꯥꯏꯕ ꯂꯣꯏ ꯊꯥꯖꯕꯤ ꯃꯣꯏꯗꯤ ꯌꯥꯝꯅ ꯍꯩꯌꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕ ꯑꯣꯏꯅ ꯄꯩꯁꯥ ꯄꯥꯏꯕꯗ ꯃꯀꯣꯛ ꯇꯥꯈꯠꯂꯛꯏꯕ ꯑꯩꯈꯣꯏ ꯒꯨꯖꯔꯥꯠꯇꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯃꯣꯏꯒꯤ ꯀꯣꯛꯁꯦ ꯀꯌꯥꯝ ꯑꯩꯈꯣꯏꯗꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯃꯔꯝꯗ ꯍꯥꯏꯇꯥꯔꯦ ꯀꯌꯥꯝ ꯑꯦꯗꯚꯥꯟꯁ ꯍꯣꯏ ꯃꯣꯏ ꯊꯃꯣꯏ ꯁꯦꯡꯕ ꯁꯦꯡꯗꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯁꯦꯡꯕꯕꯨꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯍꯦꯜꯂꯅꯤ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯕ ꯄꯣꯠꯇꯗꯤ ꯃꯣꯏꯒꯤ ꯁꯞꯄꯣꯔꯇꯔꯁꯤꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜꯗ ꯄꯥꯏ ꯂꯩꯔꯕꯅꯤꯅ ꯀꯨꯁꯤꯔꯥꯁꯤꯁꯦ ꯄꯨꯡꯇꯧ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯍꯥꯏꯈꯤ ꯌꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯡꯁꯜꯂꯤꯁꯦ ꯑꯃꯦꯔꯤꯀꯥ ꯇꯣꯡꯁꯜꯂꯕꯅꯤ ꯏꯖꯔꯦꯜ ꯇꯣꯡꯁꯜꯂꯕꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯂꯝꯁꯤꯒꯤ ꯃꯀꯣꯛꯁꯤꯁꯨ ꯂꯣꯏꯅ ꯇꯣꯡꯁꯜ ꯂꯩꯔꯕꯅꯤ ꯁꯤꯗ ꯂꯧꯊꯣꯔꯛꯀꯗꯧꯔꯤꯕ ꯁꯨꯡꯗꯣꯔꯛꯀꯗꯧꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯦꯝꯕꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄꯣꯠꯁꯦ ꯑꯗꯨꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯁꯤꯗꯒꯤ ꯀꯟꯅꯕꯀꯣ ꯃꯁꯤꯗꯒꯤ ꯍꯣꯏ ꯃꯁꯤꯒꯤ ꯃꯃꯥꯡ ꯀꯩꯅꯣꯝꯇ ꯐꯣꯡꯗꯣꯛꯆꯔꯝꯒꯦ ꯉꯁꯥꯏꯒꯤ ꯀꯣꯛꯁꯦ ꯂꯥꯏꯔꯤꯛꯁꯦ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯃꯤꯅ ꯑꯗꯒꯤ ꯃꯤꯒꯤ ꯗꯤꯔꯦꯛꯁꯟꯗ ꯆꯠꯄ ꯃꯤꯅ ꯃꯀꯣꯛ ꯑꯣꯏ ꯂꯩꯔꯕꯅꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯦ ꯗꯣꯂꯔꯁꯤ ꯄꯨꯔꯥ ꯀꯩꯅꯣ ꯇꯧꯔꯦ ꯗꯣꯂꯔꯅ ꯄꯨꯔꯥ ꯗꯣꯃꯤꯅꯦꯟ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄꯩꯁꯥꯁꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯕꯅꯦꯕꯀꯣ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯗꯤ $1 = 100 ꯌꯧꯁꯤꯜꯂꯛꯀꯗꯧꯔꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯗꯣꯂꯔꯅꯁꯨ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯦ ꯔꯨꯄꯤꯁꯁꯤ ꯗꯣꯂꯔꯒ ꯃꯥꯌꯣꯛꯅꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ 100 ꯔꯨꯄꯤꯁ
ꯌꯧꯒꯦ ꯇꯧꯅ ꯋꯥꯔꯦ ꯁꯨꯝ ꯍꯦꯟꯒꯦꯅꯤ ꯌꯥꯔꯔꯣꯏ ꯑꯗꯒꯤ ꯊꯥꯎꯗ ꯏꯊꯥꯅꯣꯜ ꯌꯥꯟꯕꯗ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯤꯕ ꯑꯗꯒꯤ ꯍꯧꯖꯤꯛ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯦꯛꯖꯥꯝꯒꯤ ꯀꯣꯏꯁꯟ ꯂꯤꯛ ꯑꯣꯏꯕꯒꯤ ꯑꯆꯧ ꯑꯆꯧꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯄꯣꯠꯁꯦ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅ ꯄꯥꯏꯁꯤꯜꯂꯛꯑꯕꯅꯤꯅ ꯉꯁꯥꯏ ꯑꯗꯒꯤ ꯙꯔꯃꯗ ꯌꯥꯝꯅ ꯍꯤꯟꯗꯨ ꯃꯨꯁꯂꯤꯝ ꯇꯧꯍꯜꯂꯤꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯏꯟꯗꯤꯌꯥꯁꯦ ꯁꯨꯝ ꯆꯥꯎꯊꯔꯛꯄꯅꯤꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅꯦꯆꯔꯦꯜ ꯔꯤꯁꯣꯔꯁꯁꯦ ꯀꯗꯥꯏꯗ ꯂꯩ ꯑꯗꯨꯗꯩ ꯐꯨꯀꯠꯄ ꯌꯥꯕ ꯄꯣꯠ ꯍꯥꯏꯇꯥꯔꯦꯀꯣ ꯁꯣꯝꯗ ꯃꯥꯒꯤ ꯁꯤꯁꯇꯦꯝꯗꯨ ꯃꯦꯟꯇꯦꯟ ꯇꯧꯕꯁꯦ ꯍꯩꯇ꯭ꯔꯕꯅꯤꯅ ꯑꯇꯩ ꯑꯇꯩꯗꯒꯤ ꯂꯩꯖꯔꯝꯃꯤꯕ ꯄꯣꯠꯇꯨꯗꯒꯤ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯅ ꯇꯧꯖꯔꯤꯕ ꯕꯤꯖꯤꯅꯦꯁꯁꯦ ꯑꯦꯛꯖꯥꯝꯄꯜ ꯑꯁꯤꯗ ꯑꯩꯅ ꯐꯖꯅ ꯊꯧ ꯁꯥꯗ꯭ꯔꯕ ꯍꯩꯇ꯭ꯔꯕ ꯀꯣꯛ ꯊꯥꯗꯗ꯭ꯔꯒ ꯃꯨꯜꯂꯛꯑꯀꯥꯟꯗꯅ ꯑꯩ ꯅꯨꯄꯤ ꯁꯅꯥ ꯀꯥꯏꯊꯣꯛ ꯑꯗꯨꯒꯨꯝꯕꯅꯤꯀꯣ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯤꯁꯤ ꯑꯣꯏꯕ ꯄꯣꯠ ꯆꯩꯁꯦ ꯃꯥꯡꯍꯟꯗꯅ ꯑꯗꯨꯃꯥꯏꯅ ꯅꯝꯐꯨꯅꯦꯕ ꯇꯧꯔꯛꯏꯁꯦ ꯀꯣꯛ ꯌꯥꯎꯗꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯤꯗꯁꯨ ꯑꯩꯈꯣꯏꯗ ꯗꯁꯥ ꯇꯥꯕꯅꯦꯕ ꯑꯩꯈꯣꯏꯗ ꯗꯁꯥ ꯇꯥꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯐꯅ ꯌꯥꯝꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯅ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯌꯦꯡꯁꯟꯕ ꯍꯥꯏꯁꯦ ꯑꯩꯅ ꯑꯩꯒꯤ ꯏꯃꯨꯡꯗꯨꯒꯤ ꯐꯠꯇꯕ ꯕꯗꯅꯥꯝ ꯄꯨꯊꯣꯛꯄ ꯑꯁꯣꯏꯕ ꯈꯪꯍꯟꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯤꯉꯣꯟꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯁꯣꯛꯀꯗꯕꯗꯣ ꯏꯃꯨꯡ ꯃꯁꯥꯃꯛꯀꯤ ꯃꯤꯅ ꯇꯝꯊꯣꯛꯑꯀꯥꯟꯗ ꯉꯁꯥꯏꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗ꯭ꯔꯀꯥꯟꯗꯅꯦꯕ ꯃꯤꯅ ꯏꯟꯇ꯭ꯔꯤ ꯇꯧꯔꯛꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅꯁꯨ ꯉꯁꯥꯏꯒꯤ ꯚꯣꯠꯁꯦ ꯇꯧꯕ ꯃꯇꯝꯗ ꯑꯐꯕ ꯃꯤꯁꯦ ꯈꯟꯕꯒꯤ ꯄꯣꯠꯁꯦ ꯌꯥꯎꯔꯛꯇꯕ ꯍꯥꯏꯗꯤ ꯄꯩꯁꯥꯗ ꯑꯌꯥꯝꯕ ꯆꯠꯄꯀꯣ ꯀꯔꯞꯁꯟꯁꯤꯗ ꯂꯣꯏꯅ ꯂꯥꯛꯄ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯊꯥꯒꯠꯂꯤꯕ ꯃꯤꯗꯨꯁꯨ ꯉꯁꯥꯏꯒꯤ ꯃꯇꯤꯛꯇꯨ ꯆꯥꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯁꯣꯝꯗ ꯆꯠꯄ ꯃꯇꯝꯗ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯄꯨꯊꯣꯔꯛꯇ꯭ꯔꯕꯅꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯦ ꯍꯥꯏꯕ ꯄꯣꯠꯁꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧ ꯃꯤꯅ ꯏꯟꯇ꯭ꯔꯤ ꯇꯧꯁꯤꯜꯂꯛꯄꯅꯦꯕ ꯃꯤꯅ ꯑꯗꯨꯅ ꯃꯁꯤ ꯀꯃꯥꯏꯅ ꯀꯟꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯁꯦ ꯑꯝꯇꯪ ꯐꯣꯡꯗꯣꯛꯆꯒꯦ ꯃꯁꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯅꯠꯇꯅ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁꯤꯁꯨ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯅ ꯑꯃꯅ ꯍꯦꯛꯇ ꯌꯥꯔꯣꯏꯀꯣ ꯃꯁꯤꯗ ꯃꯅꯤꯄꯨꯔꯤ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯅ ꯌꯦꯡꯕ ꯉꯝꯕ ꯍꯥꯏꯗꯤ ꯃꯩꯇꯩ ꯃꯨꯁꯂꯤꯝ ꯃꯩꯇꯩ ꯒꯧꯔ ꯃꯩꯇꯩ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇ ꯑꯣꯏꯅ ꯌꯦꯡꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯃ ꯂꯤꯡꯈꯠꯂꯗꯇ ꯃꯁꯤ ꯑꯗꯨ ꯏꯟꯈꯠꯂꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯏꯟꯇ꯭ꯔꯤ ꯇꯧꯔꯛꯄ ꯃꯤꯅ ꯆꯥꯁꯤꯜꯂꯛꯏꯕ ꯃꯤꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯛꯏꯁꯤꯗꯒꯤ ꯑꯩꯈꯣꯏ ꯇꯞꯅ ꯃꯇꯝ ꯆꯪꯅ ꯁꯨꯛꯁꯣꯏ ꯁꯣꯏꯗꯅ ꯂꯥꯟꯊꯦꯡꯅꯕ ꯉꯝꯒꯅꯤ ꯃꯤꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯍꯦꯟꯖꯤꯜꯂꯛꯄ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯃꯇꯤꯛ ꯆꯥꯕ ꯊꯣꯛꯄꯤꯔꯛꯎ ꯃꯇꯤꯛ ꯆꯥꯕ ꯊꯣꯛꯄꯤꯔꯛꯄ ꯍꯥꯏꯕꯁꯦ ꯀꯔꯞꯁꯟ ꯌꯥꯎꯗꯕ ꯂꯩꯕꯥꯛꯀꯤ ꯈꯟꯕ ꯑꯗꯒꯤ ꯖꯥꯇꯤ ꯕꯤꯖꯥꯇꯤ ꯈꯥꯏꯗꯕ ꯊꯣꯛꯄꯤꯔꯛꯎ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯦ ꯇꯥꯃꯤꯜ ꯅꯥꯗꯨꯗ ꯕꯤꯖꯦꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯍꯥꯏꯖꯔꯒ ꯂꯣꯏꯁꯤꯟꯖꯔꯤ